Abethoi sora masang no hondok laga Rohita piroina ni yengi aduga tapa khonjal da hairei aidi nang munung sidi Rohit jinbal khajik lengduna nokfe tawraga oida bangangano ai se panguminati nangi thamoida kari phawri habado ai khara doirabaso khangmangami Abethoi makhut ani do khutum chena ta sinduna Rohita khani yengduna nang sakana oidana aina nang nungsidoiro nangse yam special oiba miro aina pamjaba nupado nangi sungnadi hoi nangna sakpaje post dai paisa pai nupa mani habada matik susai awatba mata su yaudi adubu aigi phamdadi nangi chana pham leiti paisa na leiba yadaba matang yam yorakani nangi misum haiba na tawduda pangtharoi daba nupi kaya mathingnarakani makhoi singdugi marakta ai sumani nasana nasada minam jari du kaigino Abethoi aibu nungsi haibada kanana thingba thamge nangbu nungsi dabagini nangonda nungsi haina aina phongduktrese ai nangbu nungsi di wado hairam laga Abethoi mamai leiduna thongalom da thokige tawi khongthang amma ani hekthang bahaubaga Rohina tunglom dagi mabu satko lei Abethoi gi nakong mayada magi tinbal da thamduna sonthangnana akiba mada thambanu nangna sai nungsi haiba ai mayek sena khangi nangna igi damak de lepiradi akai ni gi marakta lakpa pal khuding aina mayok nagani nangdana khongpham lengda lepiyo magi makhwangda kolakliba Rohit ki makhutu Abethoi gi makhutna kanthok hali aduga mamitam noi sinduna sora masang no handoklaga Rohita mamai leisilei Rohit Abethoi gi mit anida direct atamna na yenglaga nangi thamoi gi asengba waraldo aingonda haibiyo Abethoi su Rohit ki mit ani duna yenglaga asengba waro le aina nangonda haikirdo ai nangbu nungsidi Rohit magi makhut oiduna Abethoi gi makhwangda gonduna faching sili magi mathada Abethoi su masadu ithak thakatna magi makhut ani duna Rohit ki pambo mani duda paibai ngakpoi tawi nangnai nungsi da habdo phajana khum siloraga wada haibaga Abethoi na kari reaction ulei haiba khangdringai Rohit to mamai khajik non thaduna Abethoi gi chinbalda magi chinbalna fathengi yamna kuiba matam nate seconds kharagi matamni Abethoi ngai hakti wakhal ngauki mana gyan tarakpa mikupta Rohit na tawriba du khanglakle afenga phai oina Abethoi makhut ani changna Rohit ki thabak ta khangin ili aduga thangnaba mikupta Abethoi gi makhut yetuna Rohit ki khajaida khupangna safuka na thaki mamit imung angsinna saungna yengi Rohit su makhut namana khajaida paisilaga Abethoi da ngakchana na yengi Abethoi mapi ira chena maya krak chiktuna nangai ngon ipamisa kaino Abethoi ai nangido ai boy sitrini nangi do gumanaram chatudani aina nangbu nungsiba ngamdrise Rohit mamai khajik non thaki khonjal ta thana hairaklami ai di nangbu nungsi haikridodi ai bulano ugano nungsibada ai minamdi nangna kaigino adu yamne kaiba khangdrise nangai nungsirasu aina di nangbu nungsiba sungamoi mapok sikhang natana mapong po khudingda nangbu nungsiba ngamoi ai ibani di punsi lambi tongali oiroi khanglaba nungsibada matam manghanganu ngasidagi nangai ki wakal thado ingamoi aduri nangi problem ni adu boina aroi boina hairisini aingonda mukhana nangi lage khanganu aigi punsi ni aigi bamba dawgani aina tawu thabakta nangna ya yade haina thingbagina thausunate Rohit pi roina na Abethoi di yengi Abethoi ngasi hairibasina so aroi bani ai wa jagat ngangna bapamdi Abethoi do makhut oye jangna mapi do phatphatai thoi tanja do da thongalom dagi gusana kauраklami Abethoi Rohit ka Abethoi ga punna gusan di yenglaklami Abethoi nok tiya da gom dandi da nokfe tawraga nangla haba chana betawra siradu de lao kuina lebe yari Abethoi phalap tawna Rohit amuk tanging lami Rohit to iting ting basafamda maithong de expression kari su uta gusan di yengduna lerami Abethoi khana khausi khaudemi ai chalokhi nangai khoida ngasi sai hinglek toiro Rohit hoi haibagom makok tapna nomi gusan da dumang yenglaga thong lok tawram gano ai
Wado haiba phawbu loidri. Rohit mamai hut leiduna makhong gangam thanglaga Abithoi khoigi yum tamna changki. Abithoi su mamai khajik leiduni yenghawi Rohit na changki badu. Janaba dawrase. Abithoi sora masang no hondoklaga gusanda amuk mamai leisilaklaga. Jalase. Asumna thorakle Abithoi ga gusan gasu. Gusan na gari gi thongdo hangduna Abithoi bu hana kakat hali mamangi sida duda. Aduga maso amuk driver side da lagduna gari da karakle. Aduga tapna asum thorakle. Makhoi gi panthung phamadu tamna. Abithoi sit duda makok nga thaduna phami. Mamai duna thongnau du yengthoklaga asum ongduna lei. Nakong da singya yenya tarai lukhoi na mangonda haikhiba mayam adu. Ningsinglai ngasa ayuki thawdogadu. Ayuki lunch sarba matung Rohiti nganbagi phamungda ngahak tumthakre. Abithoi su imungi thabak loiramlaga magi kada changlakduna mora amade hek phambaga phamung mathakta leiriba magi phone du ring khinglaklami. Abithoi phamlambadagi hogatli aduga phone du lawragi yengi unknown number ni tawrakliba adu. Abithoi pisum suklap tawna call du receive tawraga nakongda thami. Hello, kana? Asam nakaldagi. Abithoi, aini ne, nang kaka lukhoi ni ne. Oh, kaka, aidi number save tawdabasida kanano khaldure. Warubiganu ko. Wado haina Abithoi magi phamungduda phamthai. Warudeda. Ekoi thoibadubu noida lei haine. Leiye kaka. Ekoi da toina dum lae madi. Noina ne khara amta senabiyu ko aigi chado. Khungangi lamse yang pamjarura male ne yumda kalawi yadri. Oi kaka, aina dum phasana senage. Hoi. Aduga kaka sunangwanda wa khara haige. Nang lana di khanganu ko. Khaloi kaka adum haibiro. Sumdawani. Kaka di Christian Orthodox ni. Aiga dharma dinadabi misagamabu ima oiba pamdeni aide. Aigi jana aigi mayokda lebasu magi matik nate. Ai mapani. Aina haibada yagadabani Rohiti. Ichana phana pamjaba phana nungsizaba misagama oirasu aina kaina basingani. Aibu phataba misagni haina rasu aingonda kaiba mata leite. Adubu aigi dharmagi wangwada leiba mioi singa mari oibadi kakana pamdeni Abithoi. Kakana hairise nanglana lauganu. Nanga Rohit ka mari leine haibagi wanateni. Laisu leina ramloi. Kaiguma Rohit na atob misagamada maming auraklabasu nangna khara phathabiyu ko. Nangna Rohit bu kupsen senaba machangi. University su chutkadaurabani na. Abithoi gi thamoidi mikuptuda ufultana kaikhre. Wakhalna saga charuba Rohit makhoi anigi panthong adu taibong phawngamdana manil onduna adumak paikre. Abithoi ngai hakti khumpham khangda tumina ungduna lei. Rohit makhoi anigi thamoi gi oiba wahai amata hainadringai lukhoina hana mangjongna khanghalakle. Abithoi si magi mamo oiba pamde haina. Abithoi, kakana hairisi nangbu gyan tarabo. Abithoi mamitam na wisinduna sora masang no hondoklaga karisidagdaba saduna khumlaklami. Ahoy kaka, ai Rohit bu soidna senajage. Kakagi apama maikhaidi aisu khangjare. Aduna kakagi apama maikaida Rohit bu puna bu hotnage. Kakana aigidamakta asuk chawba thabak kaya ama tawbiraga aina haujibu kaigidamak kakana haiba wada aina yaroidoino. Adumna haiba tawhidini nangbo. Miyoi boina poklabadi angamba mating pangnagadabani ne. Ahoy kaka. Pare. Adudi nangsu gyantana fazana leiroko. University gi session hauramdai doina lao. Kaka phone thamage ko. Asamna lukhoino oina call du kakhi. Lukhoina hairakhiba wahai du ningsing Abithoi masadu kaino matawrakle. Mamitamna uisinduna sora masang no handoi. Aduga yengba amada chungdring yengduna lei. Gusan su khanglibani Abithoi gi adu khongkhiba matawadu. Karigumba thawdok amadi thokla haiba khangi. Aduba Abithoi da karisu haide tumina leikhi gusandu. Aniduna simlakbana botanical garden adu yawrakle. Parking lot da gari do khamlaga gari dagi kumtharakduna gusana decoration phajana tawriba mafam adamna changlakle. Tourist singde khara dum leirami numdang oirabasu mi wate mafam adudi.
Makhoi anina asum lakpana garden adugi mi khara chikpa mafam ama yaurakle. Avethoi nanga dangaramuko ai podam de lorkhige. Avethoi na khamba nangdringai gusandu prabhap chatki. Seconds phade Avethoi na leriba mafamdu mai mutki. Garden dugi atopa sarukna mai ngalaga mafam adu khak mutki. Avethoi seconds kharadi tumina leptuna lei. Madugi matung magi sling bag tagi phone du lokthoknaba tawringai tanjaduda mafam adu mai tamna tapna nganba horaklami. Avethoi chap leptuna mafam adu yengi. Haujikta urakle decoration mayam adu paisa changna khut changna tawba thabakni haiba khangle. Avethoi Gusan bu kauraklami mamaidu leiduna. Gusan adubu Gusan di khomlaktre. Avethoi su seconds khara asum leiduni yengi. Tasengna mi paiba phaurakle mataw aduda. Avethoi na mamaidu khut leithorakpada ure. Gusan nama khutta buke ama paiduna nokmi magi manakta changlakliba adu. Avethoi masa pomba Gusan da leisilai. Nena tabagi sora mohondoi. Gusan Avethoi gi mangda leptuna buke do Avethoi da pirai. Avethoi ngakchanana sise gira. Hoi haibagom Gusan makuk tapna nomi. Avethoi su chimbal da yamna rasilaiba minoka manok laga. Gusan na pirakliba buke do loksili. Nangna toy sibu kaino ay loksin mangamdre. Gusan nok fedawna mamay do non thaki. Adoga makut namana lukham gi masam do nalaga ikay na hiraklami. Ay do Avethoi ay na nang do kaya gi mati. Gusan na mapungpana haidaw pangamdrabasu Avethoi na di khangle. Gusan na mangonda propose tawrakadawre haibadu. Gusan na wangang baloy dringay Avethoi ni amna serious taba konjal da hiraklami. Nangise ay ngonda propose tawgi khaliro Gusan. Gusan naglamba minoktu satmangkiduna Avethoi da ngakchana na yenglaklami. Avethoi gi yaningdaba manba matawadu Gusan na su khangkhre. Avethoi mikup khara Gusan na muni yengi. Aduga sora ma chaningda na hondoklaga amuk suhanglaklami. Yamna strigoy ba konjalda. Aingonda propose tawnaba sinba plan ngakta natra. Decorations mayam sisu masigidamak natra. Gusan magi makhut anina Avethoi gi lengjumda thamduna piroina na yenglaga konjal nikna latli haiраklami. Avethoi please aibu reject tawbigano. Reject tawbagi chainado ai amuk hana khangba pamdre. Avethoi su khangi Gusan gi thamoida phauramgadaba chaina adu henthoibigidamak mana kapkhiba kaya adu loina ningsingi. Adubo Avethoi magi thamoida Rohit puda sonduna laikhre. Rohit khaktabu ikhawlangba pokre. Gusan gi mafam amata leitraba thamoi aduna kamdongna Gusan bu nungsibna thamluni. Thamoi ani longbi oiningde mapok simagi honglaroi khankhre magi nungsibasu. Aina soibani. Graduation loiraga ibani de tokse hairuba aina soibani. Matamduda aisu wakhal khanthada panghaida haikibani. I am soikre Gusan. Gusan mamitamna uisinduna mitludagi pirangdo maning tamhali. Aduga amuk mamit pangduna makhut ani jangna mapidu phatphat taithoi. Avethoi ai nang nangai haibu matamdu phawba ai hidu ngaigi. Chahi 10 changasu pun changasu chama changasu ai nang mungai ge Avethoi. Avethoi Gusan da amuk fatyen khatli. Aduma haiganu ai bungai duna sum leiba yari. Nang nasagi sukar khalo. Gusan nok fetawraga nang bungai bada aingonda jokthaba amata phawri oijaba kari suthida ai nang bungai khini. Sangsargi minok maisa kaya sisu ai khangi. Mayamgi mijaisu ai mayoknagi. Ai nangi damakti pumnama khangi Avethoi. Avethoi kumpam khangdre. Magi thamoida phawriba ihuladusu haidokpa ikaire Gusan gi mamangda. Gusan na yamna nungsina luna khanjaba misa khuding Rohit na loina munbagom khalhale Avethoi gi mapukningdasu. Sympathy phawi Avethoi na adubu nungsibadi nate. Ahanaba dawrse nangsu yumamda thinglani. Gusan nok fetawraga Avethoi dagi khajik lapthoktuna lepi. Chalase. Ado Avethoi, thank you for spending your time with me. Avethoi su nok tayadagom dandida nok fetawna. You are welcome.
ꯆꯅꯕ ꯇꯧꯔꯁꯦ ꯅꯪꯁꯨ ꯌꯨꯝꯍꯟꯕ ꯊꯦꯡꯅꯤ ꯅꯨꯡꯉꯥꯏꯇꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯨꯁꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯕꯦꯊꯣꯏ ꯅꯪ ꯍꯧꯔꯦ ꯃꯇꯥꯒꯨꯝ ꯑꯗꯨ ꯒꯨꯁꯟ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯇꯨꯡ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯣ ꯒꯨꯁꯟ ꯅꯣꯛꯃꯤ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯏꯃꯣꯁꯟꯁꯇꯨ ꯑꯩꯉꯣꯟꯗ ꯎꯠꯂꯤꯔꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯦ ꯐꯦꯛ ꯇꯧꯔꯒ ꯑꯩꯕꯨ ꯄꯦꯜꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯩꯕ ꯄꯥꯝꯃꯤ ꯏꯕꯥꯅꯤ ꯑꯣꯏꯁꯦ ꯒꯨꯁꯟꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯁꯤꯁꯇꯦꯟꯗꯨꯒ ꯇꯧꯗꯨꯅ ꯑꯕꯦꯊꯣꯏꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯡꯊꯤ ꯚꯤꯂꯦꯖꯇꯒꯤ ꯁꯤꯇꯤ ꯇꯝꯅ ꯂꯥꯛꯂꯦ ꯒꯨꯁꯟ ꯕꯦꯛ ꯁꯤꯠꯇꯨꯗ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯃꯤ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗꯦ ꯑꯦꯁꯤꯁꯇꯦꯟꯇꯨꯅꯁꯨ ꯒꯨꯁꯟꯒꯤ ꯃꯇꯧ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯏ ꯒꯨꯁꯟꯕꯨ ꯗꯤꯁꯇꯔꯕ ꯇꯧꯕꯤꯗ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯒꯨꯁꯟꯗꯨ ꯃꯁꯥ ꯈꯖꯤꯛ ꯆꯞꯈꯠꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯏ ꯃꯄꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯕꯦꯊꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯏꯅ ꯇꯨꯔ ꯆꯠꯄꯗ ꯅꯝꯈꯤꯕ ꯐꯣꯇꯣ ꯑꯗꯨꯅꯤ ꯋꯥꯜꯄꯦꯄꯔ ꯑꯃꯗꯤ ꯂꯣꯛ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯔꯤꯕ ꯑꯗꯨ ꯒꯨꯁꯟ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯥꯏꯕꯛ ꯇꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦꯀꯣ ꯅꯪ ꯑꯩꯁꯦ ꯃꯃꯥ ꯃꯕꯣꯛꯇ ꯐꯠꯇꯕ ꯄꯥꯞ ꯀꯌꯥ ꯑꯃ ꯂꯪꯖꯔꯨꯕꯅ ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯐꯪꯗꯕꯅꯤ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯤ ꯑꯩꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯒꯅꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯃꯔꯤꯛ ꯑꯆꯧꯕ ꯑꯅꯤ ꯇꯥꯔꯛꯂꯝꯃꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯐꯣꯟꯗꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯊꯝꯈꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯂꯣꯝꯗ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤ ꯒꯨꯁꯟꯗꯨ ꯃꯦꯝ ꯑꯗꯨ ꯀꯤꯆꯟꯗꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅ ꯊꯣꯔꯛꯂꯝꯃꯤ ꯀꯩꯗꯧꯉꯩ ꯇꯥꯔꯒꯦ ꯑꯗꯨꯗꯤ ꯋꯥꯗꯨ ꯍꯥꯏꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯀꯤꯁꯣꯔꯁꯨ ꯃꯦꯝ ꯑꯗꯨ ꯁꯨꯛꯂꯞ ꯌꯦꯡꯂꯛꯂꯝꯃꯤ ꯍꯣꯏ ꯌꯦꯡꯉꯣ ꯃꯇꯝꯗꯣ ꯊꯝꯃꯣ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯑꯁꯨꯝ ꯅꯥꯀꯜꯗꯒꯤ ꯃꯦꯝ ꯐꯣꯟꯗꯨ ꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯅꯆꯥꯅꯨꯄꯤꯗꯣ ꯃꯟꯗꯦꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯅꯤꯌꯦ ꯃꯥꯁꯨ ꯁꯣꯝꯗ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯁꯤꯜꯂꯨꯕꯒꯤ ꯊꯥꯗꯣꯛꯄ ꯌꯥꯗ ꯂꯩꯔꯦꯌꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯒꯤ ꯋꯥꯗꯤ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯕꯁꯤꯗ ꯃꯥꯅ ꯃꯇꯝꯁꯦ ꯁꯨꯝ ꯊꯦꯡꯊꯔꯒ ꯂꯩꯔꯗꯤ ꯂꯨꯈꯣꯏꯅꯁꯨ ꯀꯩꯅꯣꯝꯃ ꯈꯟꯈꯤꯕ ꯇꯥꯔꯦꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯅꯤꯡꯊꯧꯀꯥꯕꯁꯦ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯅꯣꯡ ꯅꯤꯅꯤ ꯈꯛ ꯆꯣꯟꯊꯕꯗ ꯅꯪꯅ ꯃꯔꯣꯜ ꯑꯃꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯏꯍꯦ